ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯍꯦꯂꯤ ꯃꯩꯁꯅꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯃꯌꯥꯝꯗ ꯇꯥꯍꯟꯖꯔꯤꯕ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯂꯨꯍꯣꯡꯐꯥꯟ ꯑꯍꯨꯝꯂꯛ ꯐꯝꯕ, ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯁꯣꯅꯤꯀꯥ ꯃꯥꯏꯕꯝ꯫ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯑꯁꯪꯕꯤ ꯏꯪꯈꯣꯜ ꯑꯗꯨꯗ ꯃꯥꯒꯤ ꯅꯨꯄꯥ ꯏꯅꯥꯎꯆꯥꯒ ꯄꯨꯟꯅ ꯄꯥꯟ ꯊꯥꯔꯤ꯫ ꯃꯈꯣꯏ ꯃꯄꯥ, ꯑꯩꯗꯤ ꯅꯪꯒꯤ ꯅꯆꯥꯅꯨꯄꯥ ꯂꯥꯏꯗ ꯅꯤꯔꯒ ꯄꯣꯛꯄꯁꯦ ꯃꯥꯒꯤꯗ ꯈꯟꯕꯗ ꯑꯩ ꯑꯍꯤꯡ ꯇꯨꯝꯕ ꯌꯥꯗ꯭ꯔꯦ꯫ ꯅꯆꯥꯅꯨꯄꯤꯁꯤꯒꯤꯗꯤ ꯑꯩ ꯀꯌꯥꯕꯨ ꯈꯟꯗ꯭ꯔꯦ ꯇꯧꯔꯤꯁꯦ꯫ ꯀꯩꯗꯧꯔꯒꯦꯅꯦ ꯃꯃꯥ? ꯅꯆꯥꯅꯨꯄꯥꯁꯦ ꯑꯃꯥꯏꯕꯅ ꯃꯔꯣꯜ ꯑꯃ ꯑꯌꯦꯡ ꯈꯨꯗꯤꯡꯒꯤ ꯂꯨꯍꯣꯡꯐꯥꯟ ꯑꯍꯨꯝ ꯐꯝꯅꯤ ꯁꯤꯗ ꯍꯥꯏꯔꯒ ꯂꯩꯔꯤ꯫ ꯃꯥꯅ ꯊꯤꯔꯤꯕ ꯃꯉꯥꯎ ꯈꯨꯊꯤꯁꯤꯒ ꯑꯩꯗꯤꯅꯦ ꯑꯁ ꯀꯣꯛꯁꯦ ꯉꯥꯎꯔꯕꯅꯤꯗ꯫ ꯌꯥꯔꯦꯗ, ꯅꯪꯁꯨ ꯑꯃꯥꯏꯕꯅ ꯍꯥꯏꯕ ꯈꯨꯗꯤꯡꯃꯛ ꯆꯨꯝꯕ ꯅꯠꯇꯦꯅꯦꯍꯦ꯫ ꯃꯈꯣꯏ ꯄꯥꯕꯨꯡ, ꯇꯤꯡꯈꯦꯠ ꯂꯥꯏꯈꯦꯠꯄꯤꯒꯅꯨꯀꯣ꯫ ꯑꯐꯕꯒꯤ ꯍꯥꯏꯕꯗ ꯆꯨꯝꯗ꯭ꯔꯒꯁꯨ ꯐꯠꯇꯕ ꯍꯥꯏꯕꯗꯗꯤꯅꯦ ꯁꯝꯅꯥꯗ ꯂꯤꯠꯄ ꯒꯥꯏ꯫ ꯑꯣ ꯌꯥꯔꯦꯁꯦ, ꯏꯪꯈꯣꯜꯁꯦ ꯉꯥꯛꯇ ꯁꯨꯈꯤꯒꯦ, ꯋꯥꯔꯤ ꯀꯣꯟꯁꯤ꯫ ꯏꯆꯥꯅꯨꯄꯥꯁꯦ ꯅꯨꯄꯤꯒꯤ ꯃꯇꯥꯡꯁꯤꯃꯗꯤ ꯃꯥꯒꯤ ꯃꯔꯥꯏꯕꯛꯇ ꯇꯝꯕꯗꯣ ꯃꯔꯥꯏꯅ ꯇꯝꯖꯔꯁꯅꯤ꯫ ꯃꯈꯣꯏ ꯃꯄꯥꯒꯤꯁꯤꯗꯤ ꯅꯨꯄꯤꯁꯦ ꯑꯍꯨꯝꯂꯛ ꯊꯤꯔꯛꯂꯕꯁꯨ ꯌꯥꯏ ꯁꯤꯅꯤꯅꯦ꯫ ꯃꯁꯤꯒꯤ ꯍꯅꯨꯕꯁꯦ ꯏꯔꯥꯡ ꯌꯥꯝ ꯐꯩ꯫ ꯃꯇꯥ ꯆꯥꯗ꯭ꯔꯗꯤꯅꯦ ꯑꯩ ꯁꯤꯈꯤ ꯅꯥꯈꯤꯕ ꯊꯣꯛꯂꯕꯗꯤꯅꯦ ꯃꯁꯦ ꯅꯥꯝꯃ ꯍꯥꯡꯕ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯗꯅ ꯊꯤꯈꯤꯗꯣꯔꯤꯕꯅꯤ꯫ ꯏꯅꯥꯎꯆꯥ ꯈꯨꯝꯕꯃꯛꯇꯤ ꯑꯗꯨꯕꯨ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯑꯣꯏꯅꯔꯒ ꯁꯥꯎꯕ ꯑꯗꯨꯗ ꯍꯅꯨꯊꯪꯒ ꯑꯣꯏꯕ ꯑꯁꯤꯗ ꯃꯁꯛ ꯑꯗꯨ ꯃꯪꯒ꯭ꯔꯥ ꯑꯌꯥꯏꯕ ꯑꯈꯨꯏꯕ ꯃꯥꯜꯂꯦ ꯍꯥꯏꯗꯨꯅ ꯃꯥ ꯃꯁꯥꯃꯛꯇꯤ ꯌꯦꯡꯗꯅ ꯅꯣꯛꯂꯤ꯫ ꯑꯁꯪꯕꯤ ꯃꯍꯥꯛꯁꯨ ꯃꯄꯨꯔꯣꯏꯕꯅ ꯃꯌꯥꯡ ꯏꯀꯪ ꯀꯪꯈꯩ ꯅꯣꯛꯄ ꯑꯗꯨꯗ ꯌꯥꯡꯂꯦꯟ ꯁꯔꯨ ꯑꯗꯨ ꯁꯨꯞꯆꯟꯗꯨꯅ ꯅꯣꯛꯄꯒꯤ ꯃꯑꯣꯡ ꯑꯗꯨꯗ ꯁꯥꯎꯕꯗꯤ ꯂꯥꯏꯔꯗꯅ ꯑꯍꯜ ꯑꯅꯤ ꯑꯗꯨ ꯌꯦꯡꯅꯗꯨꯅ ꯅꯣꯛꯇꯨꯅ ꯂꯩꯈ꯭ꯔꯦ꯫ ꯃꯃꯥ ꯑꯃꯗꯤ ꯃꯄꯥꯅ ꯏꯪꯈꯣꯜ ꯃꯇꯣꯜꯗ ꯇꯧꯔꯤꯕ ꯀꯨꯝꯍꯩ ꯑꯗꯨꯗ ꯃꯆꯥꯅꯨꯄꯤ ꯊꯣꯏꯅꯨꯃꯥꯗꯤ ꯃꯃꯥ ꯃꯄꯥ ꯑꯅꯤꯗꯨꯗ ꯌꯦꯡꯗꯨꯅ ꯉꯥꯏꯍꯥꯛ ꯂꯩ꯫ ꯕꯥꯕꯥ, ꯏꯃꯥ, ꯉꯥꯎꯔꯕ꯭ꯔꯣ ꯑꯌꯨꯛꯁꯤꯗ ꯑꯗꯨ ꯌꯥꯝ ꯀꯟꯅ ꯅꯣꯛꯏꯗꯨꯕꯣ? ꯅꯣꯏꯕꯥꯅꯤꯁꯤꯕꯨ ꯍꯅꯨꯁꯜꯂꯛꯄꯒꯤ ꯉꯥꯎꯔꯕ꯭ꯔꯕ? ꯃꯆꯥꯅꯨꯄꯤꯅ ꯂꯥꯎꯔꯛꯄꯗꯨꯗ ꯑꯍꯜ ꯑꯅꯤꯗꯣ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯂꯦꯞꯇꯨꯅ ꯑꯁꯪꯕꯤꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯍꯩ, ꯅꯄꯥꯒ ꯏꯕꯥꯅꯤꯁꯦ ꯈꯔ ꯀꯨꯏꯅ ꯄꯨꯟꯁꯤꯅꯕ ꯍꯥꯏꯗꯨꯅ ꯅꯣꯛꯂꯤꯕꯅꯤꯅꯦ, ꯌꯦꯡꯁꯤꯟꯕꯤꯔꯛꯀꯅꯨ꯫ ꯍꯣ ꯑꯗꯣ ꯃꯇꯥꯡ ꯆꯥꯗ꯭ꯔꯦ ꯍꯥꯏꯕ, ꯃꯤꯅ ꯇꯥꯔ ꯈꯣꯠꯂꯒ ꯍꯅꯨꯊꯪꯗꯅꯦ ꯃꯀꯣꯛ ꯂꯩꯈꯠꯂꯦꯅ ꯃꯥꯏ ꯍꯥꯏꯕꯤꯖꯅꯤ꯫ ꯍꯥꯏ, ꯆꯠꯂꯣ ꯇꯥꯅꯤꯡꯗꯦ, ꯅꯊꯧꯗꯨꯝ ꯇꯧꯔꯨꯆꯣ, ꯏꯌꯥꯎ ꯍꯦꯛ ꯌꯥꯎꯔꯗꯅ꯫ ꯊꯣꯏꯅꯨꯃꯥꯁꯨ ꯇꯜꯂꯗꯨꯅ ꯐꯦꯠ ꯂꯩꯊꯣꯛꯇꯨꯅ ꯏꯃꯨꯡꯂꯣꯝꯗ ꯆꯪꯈ꯭ꯔꯦ꯫ ꯑꯩꯈꯣꯏ ꯄꯥꯕꯒ ꯏꯃꯥꯒ ꯊꯥꯏꯅꯒꯤ ꯏꯔꯥꯡꯗꯣ ꯍꯟꯗ꯭ꯔꯤꯅꯦ꯫ ꯎꯟꯁꯥꯁꯤꯗꯤ ꯈꯔ ꯈꯨꯏꯊꯔꯛꯑꯕꯁꯤꯗ꯫ ꯂꯦꯝꯕ ꯇꯨꯝ ꯍꯧꯒꯠꯇꯨꯅ ꯊꯣꯛꯂꯛꯄꯅꯤ ꯑꯗꯨꯕꯨ ꯃꯆꯦ ꯊꯣꯏꯅꯨꯅ ꯃꯆꯤꯟꯗ ꯄꯣꯔꯣꯛ ꯁꯣꯟꯗꯨꯅ ꯂꯩꯔꯝꯕ ꯑꯗꯨꯗ, ꯏꯆꯦ, ꯀꯩꯗꯧꯔꯒꯦ? ꯅꯣꯡꯉꯥꯟꯕꯒ ꯆꯣꯉꯥ ꯊꯤꯖꯥꯕꯤꯗꯧꯅ ꯑꯃꯨꯛ ꯇꯧꯔꯤꯗꯨꯕꯣ? ꯍꯥꯏ, ꯅꯪꯕꯨꯁꯨ ꯐꯔꯣꯏꯍꯦ꯫ ꯑꯩꯅ ꯑꯃꯨꯛ ꯀꯩꯗꯧꯔꯒꯦ ꯏꯆꯦ? ꯆꯍꯤꯁꯨ 22-23 ꯁꯨꯔꯕ, ꯀꯔꯤꯅꯣ ꯁꯨꯕ ꯌꯥꯕ ꯊꯕꯛ ꯑꯃꯠꯇꯁꯨ ꯁꯨꯖꯤꯟꯒꯦꯗꯤ ꯈꯟꯗꯦ꯫ ꯐꯔꯣꯏꯌꯦ ꯅꯪ꯫ ꯅꯣꯡꯐꯨ ꯉꯥꯟꯕꯗꯒꯤ ꯈꯨꯜꯒꯤ ꯅꯥꯛ ꯌꯦꯠꯇ ꯆꯠꯇꯨꯅ ꯅꯨꯄꯤ ꯂꯨꯝꯕ ꯑꯗꯨꯅꯗꯤ ꯀꯥꯟꯅꯔꯣꯏ꯫ ꯈꯨꯜ ꯑꯁꯤꯗꯒꯤ ꯍꯦꯟꯗꯣꯛꯇꯅ ꯊꯪꯅꯕ ꯈꯨꯜꯁꯤ ꯐꯥꯎꯕꯗ ꯆꯠꯂꯦ ꯍꯥꯏꯅꯦ꯫ ꯏꯄ꯭ꯋꯥꯗꯤ ꯊꯕꯛꯁꯦ ꯌꯥꯝ ꯐꯩꯗꯀꯣ꯫ ꯏꯆꯦꯗꯤ ꯂꯤꯁꯜꯂꯛꯑꯕꯅꯤꯅ ꯀꯅꯥꯝꯇꯅ ꯏꯟꯅꯕꯤꯔꯛꯇꯕꯗꯣ꯫ ꯃꯁꯤ ꯌꯦꯡꯉꯨꯅꯦ, ꯀꯌꯥꯗ ꯃꯤ ꯎꯁꯤꯠꯇ꯭ꯔꯤꯅꯣ ꯌꯦꯡꯉꯨꯅꯦ꯫ ꯍꯥꯏ, ꯅꯪꯒꯨꯝꯕ ꯅꯨꯄꯥꯗ ꯂꯩꯗꯧ ꯁꯔꯨꯛꯅꯦ ꯑꯩ ꯌꯨꯝꯒ ꯄꯥꯟꯗ꯭ꯔꯁꯨ ꯇꯣꯛꯆꯔꯒꯦ꯫ ꯂꯩꯁꯥꯕꯤꯅꯕꯨ ꯂꯤꯗ ꯂꯤꯁꯜꯂꯛꯂꯕꯗꯤ ꯁꯤ ꯉꯥꯛꯇꯅꯤ꯫ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯅꯣꯛꯁꯜꯂꯝꯗꯨꯅ ꯀꯣꯟꯊꯣꯡꯂꯣꯝꯗ ꯆꯦꯟꯊꯣꯛꯈ꯭ꯔꯦ꯫ ꯊꯣꯏꯅꯨ ꯈ꯭ꯔꯤꯡ ꯆꯣꯡꯗꯨꯅ ꯈꯥꯡꯂꯤ꯫ ꯅꯪ ꯍꯥꯏꯁꯤꯅꯤ ꯅꯪ? ꯑꯩ ꯁꯦꯜ ꯐꯪꯉꯒ ꯅꯪ ꯏꯟꯁꯥꯡ ꯑꯍꯥꯎꯕ ꯆꯥꯁꯦ ꯍꯥꯏꯔꯛꯑꯣꯕ, ꯑꯩꯅ ꯅꯪ ꯄꯤꯖꯅꯤꯕ ꯌꯥꯝꯅ ꯅꯪ꯫ ꯈꯨꯟꯒꯤ ꯍꯩꯕꯣꯡ ꯃꯈꯣꯡ ꯑꯗꯨꯗ ꯂꯦꯝꯕ, ꯀꯣꯏꯕꯤ ꯑꯃꯗꯤ ꯑꯐꯪ ꯃꯈꯣꯏ ꯄꯨꯟꯅ ꯂꯥꯛꯂꯤꯕ ꯂꯩꯁꯥꯕꯤꯁꯤꯡ ꯑꯗꯨ ꯂꯛꯅꯔꯤ꯫ ꯂꯩꯁꯅꯥ ꯂꯥꯞꯇꯛꯅ ꯃꯥꯒ ꯈꯪꯅꯖꯕ ꯂꯦꯝꯕꯅ ꯅꯨꯄꯤ ꯂꯛꯅꯔꯤꯕꯗꯣ ꯏꯁꯤꯡ ꯁꯣꯛꯄ ꯂꯥꯛꯄꯗ ꯃꯍꯥꯛꯅ ꯎꯔꯦ꯫ ꯁꯥꯎꯅ ꯁꯅꯥꯕꯨꯟ ꯑꯗꯨ ꯃꯃꯥꯟꯅꯕꯤ ꯕꯦꯃꯤꯗ ꯄꯤꯔꯝꯗꯨꯅ ꯄ꯭ꯔꯞ ꯆꯪꯁꯤꯟꯈ꯭ꯔꯦ꯫ ꯍꯦ, ꯉꯥꯏꯈꯣꯅꯦ ꯅꯪꯕꯣ! ꯕꯦꯃꯤ, ꯅꯪ ꯑꯗꯨꯝ ꯂꯥꯛꯑꯣ꯫ ꯃꯁꯤ ꯅꯨꯄꯥꯁꯦ ꯈꯪꯅꯤ ꯑꯩ ꯇꯧꯒꯦꯕ ꯉꯁꯤꯗꯤ꯫ ꯃꯌꯥꯝꯅ ꯍꯥꯏꯅꯔꯤꯁꯦ ꯆꯨꯝꯃꯦꯗꯅ ꯃꯥ? ꯃꯅꯥꯛ ꯑꯗꯨꯗ ꯌꯧꯁꯤꯜꯂꯛꯇꯨꯅ ꯈꯪꯀꯧ ꯀꯧꯏ꯫ ꯇꯥꯂꯦꯝꯕ, ꯅꯪꯗꯤ ꯑꯗꯨꯗ ꯀꯩꯗꯧꯔꯤꯕ? ꯂꯦꯝꯕ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ, ꯂꯩꯁꯅꯥ, ꯅꯪ ꯂꯥꯛꯏꯔꯣ? ꯀꯩꯒꯤꯅꯣ ꯑꯗꯨ ꯌꯥꯝ ꯊꯤꯅ ꯈꯪꯉꯤꯗꯨꯅ? ꯅꯪꯅ ꯇꯧꯕ ꯍꯨꯔꯥꯟꯕꯗꯣ ꯑꯩꯅ ꯎꯔꯝꯕꯅꯤꯅ ꯄꯥꯈꯠꯂꯤꯔꯣ? ꯑꯁ ꯂꯩꯁꯅꯥ, ꯅꯪꯁꯤꯗꯤ ꯂꯥꯛꯑꯣ, ꯑꯁ꯭ꯋꯥꯏꯗ ꯐꯝꯃꯒ ꯋꯥꯔꯤ ꯁꯥꯟꯅꯔꯨꯁꯦ꯫ ꯂꯩꯁꯅꯥꯅ ꯒꯤꯔꯤ ꯇꯛꯇꯨꯅ ꯂꯦꯝꯕꯕꯨ ꯆꯦꯜꯂꯝꯃꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ꯫ ꯃꯆꯥꯅꯨꯄꯥꯅ ꯅꯨꯄꯤ ꯆꯦꯜꯂꯦ ꯇꯥꯕꯗ ꯂꯩꯔꯤꯕ ꯃꯃꯥ ꯃꯄꯥ ꯑꯃꯗꯤ ꯃꯆꯦ ꯑꯗꯨꯗꯤ ꯍꯔꯥꯎꯐꯝ ꯈꯪꯂꯝꯗꯦ꯫
asuk angang oina chenbana tunggi poloina kamdauba amaiba aduna hairiba aduna chumnadra haina khalli adubu khallabasu khanna migi macha ama chelurabanina luhongbada darami laisnagi imungna machana angang oina cheli haiduna sauna inthorakle adubu upai laitabana nupa mayumna samna luhongba adusu kaina katpamak natragasu khawyai dawduna loisankre luhongba kuirabagi matamni ayuk aduda laisna mahak adu mana layu haiba pot adu laidabagi kangkha makha aduda changkhibadagi thoklo haiba yaramde lemba magi nupigi mawong aduda sauduna ima asi singthoga phurage ma toise kaino hai imagi lemba madu yade ko tapna themaga haisi thembadu yaroi ima asidi phola jagi yade na bo sumna tawradi khara chawbu pot ama layu hairakpada laidradi imungla tawrakani aduna dawri gai sidane semtok halausi ima asangbi kadar tawduna mamobu kauthoi hai mau horen jarasi lao lao thoro lao phate ko kangkha makhada lairido laisna ma sumana khalibado jarani khanbadagi angangi wakhalgumna tapna thoklai matam asum lairamba asida laisna mahakti yum amagi mau ama oibagi thabak tawramde tumba chaba langba asina magi mathau oirami asangbi mahakti machanupa lembagi khanbada mahak wakhal laimanta singna oire ngaihak leita macha amadi mamongna khanaba phunaba asina hena mahak khul lekai asigi mamangdasu mamai thampham leitrabani thoinu mahakso lisilakpa aduda asum imung asida leiragadi yarare khanduna mahak maga khangnajaba nupa aduda chenkhirami adubu asangbi amadi birana machanupa lembagi luhongba loikhibada ngairibanina machanupibu luhongninglabasu hongba ngamda nupa mayumda inthokhi matang chaba matamda makhoi lokhocherage haiduna nupa mayumgi ahalsingda phasana hairami asumna thoinu sulu hongkhre bira amadi asangbi macha amadi mamaugi kumhaida khangba wana leli nongmagi numit amani ngasidi laisna amadi lemba hanadagi hena yamna thina khatnarami nupa mana apaiba potna thomlakpada nupi mahaksu leiramba ama khunduna thomni aduki matik phazana khatnari ngasidi mabani matau aduda yumthangnabagi mising adusu khamba changlai lairoye nangi yumsida suklai lairoye asuk yamna nungaitaba imung asida punsi chupa siba ngaina hingdo sarupudine ipamda chachakhi nangonda lairubadagi aise nungaiba machet amata phangdre kariba hojkida ha nangna aise pharga cheli natro midi nupana nupi phai hai nangdi nupina nupa phai ne he nupa nang mi usdaba tawrakona haisini lairiba nungdumse khullaga langakjani hai laisna adumna na puroibada haiganune he khanglibana nangi yumsidane mikup amma phawba lairoi chatkhini asi haiduna laisna du lakna phanaba ngamda chatkri ine namong nupi se ngang busu tadini tawrise chatkhre ne ase kethabina hairakpani asangbina chatkrasan kethabia ibema ani sigi lilada ne ai pele masak matawse khara phajarabasu ine pamdre imau oiba nupi mana hanbra handi nupa mana tapthabra tapthadi hanu thangsida ne noita daga aigase salan sabalila mayama sida pele hoine ine adubudi sahi su chamanare angang haktaga oire aduna usitnadribani farese ine pothabi horo aikoi so muk chatlage hai lemba saubana kaisu kanaroi chak thongtho agane inega mamagase pijanaba tawko hoine asi haiduna lekagi mi singa dusu chatkre phagi dagi laisna amadi lemba khainarami laisna gi imungi mina phawbada hanadagi lemba bu pamdabana matang chana machanupi asina sauna dunaga halakpa kana sidadi kaina halage khalladuna wa dusu paksanna loisana khidre asumna lemba mahaksu sum laithokpa yadabana lekagi makhura chawbaga loinaduna langphaida thabak suba chatlami asangbi amadi birabuna yumthangnabagi mandom cha aduna khara yingsinbiyu haiduna sinaramlaba matungda chawthogi matung inaduna thabak suba chatkre mafam aduda lairiba miyoiba ayamba yam mabukchel sengbana lemba khoina thabak subada khurau palauramde khuladugi laisabi piyainona lembabu yam nungsijarami adubu masak matau kaya phajaba oidabana phongdokpa ngamda lona nungsirami chawthoina lemba khuranga sidi nangoda wa ma haigene he
Kari wano? Nangna hadak sel talibasibu nangbu kari tawge khalino? Khura, ichedo luhongkibasu chahiro mama pharakadaw. Hojik phawba laukhatpidabada manaw nupa ama oina ai matik chade haina ichena khankhrani. Adunane aina sel kana talibasi khura. Phare phare, hotnaba lepa yade ichaside. Ado nang khura se nangoda wa ama hainingini he. Kai wanu khura koithoktana haipiu kaidobage. Sida he lakpa leisabi macha piyai nudo mana nanga khangnaba pame. As khura ai nupi se leisnagi haktaktagi khiri. Aduna ai talida. Aduga masak tusu kaya yo phate. Hai apang manangba masak matau yenganu ni he imung koi gadaba yengune piyai nu se yamna khongun tana su ui. Aduna bu khura na hairibane handak tha khara leiraga yum hanbadane masu hekta pukhrasi. As khura sidi nang yare ko adudi lemba haifeta mangdoklaklami ngasai makhai makoki wari ta hautraga suloiramdaida lembana maga khangnaba yare haiba adumadi piyai nu mahakna ta haure haraubana masadu laita jatre. Asumna tha anigi matungdani piyai nu amadi lemba makoina suriba thabak adugi mafamda khara chathoktuna unarami. Piyai nu aidi handak chatkibasidagi pakna lakani haiba thajatre. Nang kai khalige aina chatpasida yawba natana ai amuk lakpudi thajatre. Piyai nu masu lemba bu nungsiba kawbanina wafam aduda ayetpa piramde. Adumak yaduna lemba khoina mayum halakpada yawrakle. Macha nupana nupi atopa machelakle tabada bira amadi asangbidi amaiba tuna haikiba adu chumle khanna makok tu paide khaktamak ngaire. Imagi lemba nachegi laukhatpaduna kamdauba nangna nupi se amuk chela abanina. Ima piyai nu ibanigi kaina katpase loiraga ichegi daw matam ikoi kuidabida laukhatpirase. Ado sel thumgi phibamna kamdauba napasu aisu sole aduna ichagi mateng pangbasu ngamdre. Ima selgidi nachagi khara tungsinjabasule aduna pangna sananaba dum tawrasi. Hoi hoi phare phare ichana sinbado aikhoi adum yare. Asumna thabak khudingmak adu soidanaba haiduna pumnamak adu yamna chawdrabasu piktak piktak tawduna loisankre. Piyai nu ngana hawgatuna mau ama ulbigi niti niyom ngakna chatle. Mamawgi mataw aduda manem amadi mapusu wakhal kharani tajai. Imung asibu mahaki mamaw asina pumnamak yengsinbi hawrani khanbada sirabasu khuyatu sina siba ngamlani khankre. Lemba thabak ama chathoklubagi halakpani mama asangmina machabu ubada. Lemba imaga wari amata sakisi isabu warabro. Wadida ima kari wari sase haibano. Ima se handakti wakhalga se yamna nungaikre. Masak na miyoybagi magun lepa yade haibaduni. Imadi imaw piyai nu se uthokna nungsijakre. Lemba haifen no adubudi ima kak halaga pura abani. Phare phare chak sathoga pothajaruro. Aw ima asi haiduna lemba su changkre. Kadani piyai nu magi nupa lembada karigumba khara hairi. Makhoi taton mafam sida leibase sel nungsu kaya ipang phangde talabasu fazana tungsinba ngamde. Aikhoi lamduda chatlaga leirurase. Hoine chatlabasu ai ithanda chatkani. Nang adugidi kemta khalun. Yaroida makhoi taton aina wase haudoise atagi nate. Ai supunna laknanabane. Agi ima babado kanana yengsinbiramdoino. Aikhoigidi ningol ngaktane. Aigi yumgi ima babasina kamdauba. Iche sunakna mayum palisidi iche na yengsilasu yadro. Nangidi ada nanaw nupi ama leiridudi. Madi angang oiridudi. Noigidi hai haina nanaw nupi ama leiri. Aigidi ima papa tangne lehaudoise. Iche su mayum palibane toina toina yengsinba ngamloi. Makhoi taton ibani marei tawnaduna khanase haiba nati sel taluse haibani. Hoine sel dudi nupa aina chatuna tangadaba. Nupi nangna yum asibu koituna leiramgadaba. Aduga nangna haidubu aigi ima ipado thadoaga aidi chatpa ngamlu. Ai chatpada nang chattaba yade aada leitaba yaroi hairadi nang chakro. Aidi ima papa thadokpa ngamu. Phare ai tumnaba tawragi ngasaidagi thabak chatlubagi wari. Asi haiduna lemba mahak kari suna chungdana tumkhre. Piyai nu mahakti prok prok chakle. Adubu mahakna namduna mapuroibabu pudumna chatkani haiba asi khakni mana khalliba.
Ayuk anganbani piyaino imungi thabak loiraba matungda mapuroibana chatkibagi matang chaba lauduna manemda asumna hairei. Ima, uhamta haige. Asangbi mahakdi mamauna hairakadaba wa adu khangdabana harau harau. Hayo imada. Imobu kari haininge. Ima, makhoi taton ibanido akhoi ki lamduda chatlaga sel taluge haina khali. Aduga agi ima pabungsu moibu kuina thadorakpase yam kuire. Inaw nupi adunaga anganga oibaga asangbi mahakna khanjaramba asa pumnamak kaire. Ahanba mamau laisnana yumbana tai chadre. Adubu mamau nupi piyainudi imung asibu checksanna nawyok nakon tawduna palakani khanba pumnamak adu mamaugi wahai aduna pumnamak kaikre. Ahal oibana mamauna machanupabu puduna yawong inkrage haiba adumak haidragasu nachepta hairakpa wahaini haiba asi asangbina sukhangi. Adubu mamau nupi asigi wakhalda makhoina chakrabadi lehoriba ahal ani asigi khandrabra. Farabasu fatrabasu magidi manaw ama leiri haibagi wakhal chawthokta hairaklibani haibasi karigidi khangloi asangbi mahakna. Mamana khumlaktabaduda piyaino amukasu hanjinna hanglai. Ima, kai haino yarabra. Ichanupaga nabani tanaru. Imadi karisu hainingdre. Asi haiduna haugatuna chatkre asangbi wakhalda asum mangduna mapuroiba biragi manaktamna changsilakpani. Magi nupina nungsuk nungjana na changlakpa aduda birana. Hai, mama, kaidawrageni nangbo? Makhoi mapa, ngasidi imawna wa ama hairine. Kari wano ne mama? Namaw nupina haininglibado ay khangi. Karino haibado mayiksingna hayudana. Nachanupaga punna makhoigi lamaduda chattuna sel talugi yawong induna laikhrage haire. Hai, karino ne mama? Aikhoigi mausibu phanadi khongun tana ukibani. Mitmangsida tawsinaba ngakta oiramle tawrise asengba masakti kuiraga khanglakle haibaduni. Adubu haib aikhoi lembanadi kari hairi. Magi wagadi khangdrida mauna hairakpadudangni tamlibasi. Handaki matang asida mana mama mapa aikhoibu kayagi matik nungsiba haibado khanglagani. Hai, nachanupana aikhoi ani khak khuntoklamlaga chatloiko. Phare hena khanjilun chak hauna chathoklaga tumnanaba tawsi. Cha iseng toknaraba matungda piyaino magi nupa lembada kesinaduna chatnanaba wa haudokli. Tatoan, ima babana su yarabani chalasiko. Lemba magi nupida yengduna. Piyaino, aina taningde haiba wasi nang makhayam tarakano. Kaino, aina ngangbasingse amta thabiraroi siro. Taba yaba wa oidene nangido. Ai sahulakano ko nupi arembada imung ase maisa langba pamde. Imaga pabaga na yara aga makhoi tatona su amya nindrisibu aigi yumgi ima babado apokpo oina khandabagi natro. Lemba magi nupigi makhajaya aduda khupakna thajilli. Hojiki wado nang aingonda anirak suna palakano. Nupi anganga awaya khumtawduna khanaba ai pamde. Nasagi motlaba sajadada nangna nongmugi uthoktuna mayek senghali. Nangna di hairi. Agi ima babagi khande haiduna. Adubu aishu nangonda hangi. Nangdi aigi ima amadi babagi kari khali. Hairo, nachindo khombo. Pharabasu phatrabasu nangi di hai haini. Nanaw nupi ama lehori. Aina ada leirabasu chapmani. Aina yengsilaga yumsida nangna lehoduna. Solaba ima bababu nakonbiduna lehokadra hairaga. Yawong ilasi kaidudi. Hai. Amukasu habige tazaw. Sel paidana kangaga sirasu sisano. Aibu pokpa ima baba thadoktuna. Nupi mayumda yawong ini kaidudi ne. Napunsi aduda su khalunu. Nang aigi chayamna charakani. Makha sumtarabadi. Lemba wahayase hairamduna tumkre. Piyaino magi mapuroibana sikhang khangna yadaba aduda mahak masadu prok chakchay. Piyaino mahak hana tawramba lichat sajat amata tawkhidre. Imung amagi mau amana tawpham thokpa tawkhidre. Ayung antana potphamda chatan charuduna yumda lehoriba ahal ani adugidi karisu pijaramde. Ayuki chak phawba baro tadriba makhai thonglamde. Matawsing kaya asi lemba mahakna nganna hajira suba chatpana magi nupi piyaino na chathariba kumhai asi khangdabani. Adubu mapangal yawdraba ahal ani adudi mamong nupigi miyot minaida wana khangli. Nongmagi numitni.
Thoinu mapamda harau harau lakjarame. Konthongdagi changakpani adubu mangol aduda masa isun sonna phamduna leiriba mama mapa anibu ubada prap prap changlakpani. Baba, Ima, kaidorage nasangamdrabo? Ima budi khara pharini. Napase masase yengba yadre. Adubu kaidorage ba Ima? Nasanungaidredi piyainu da haiba kaidoge. Piyainu leitabro? Leiteda. Ngasai ayu anganbadagi potphamda thokibadagi hauchik phawba hanjilakte. Potphamdadi madi kaidoriba? Tan chaba thokhriro? Mana asumna chasilaani. Ayuki chaksina numit yungdriba phawba thongde. Aduna napaga aigadi charam thaklam khangaktaba kuiri. Madudagi napa ase masase khangson sonthakre. Aikhoi lembadi khangdabro Ima? Nanaw nupasu imungi ngari thum watanaba hotnabada sangde. Yumda pakna leite. Adunasu Imaga wari sanaba phangde. Tharo mabukning kharade nungaizade adubu tapna hairei. Ima se aina ahaw athum khara purakpane. Baba nabani khara khara charo. Adugane aina inkholdagi hangam khara heglakpane. Nga macha amasu yawi. Ai thongurage aduga hawna chaminarasi. Asangbi machindadi hoi haijaraga suma thamoidadi nungaizaramde. Nong phadoktang lakjaba macha ningol asida tawhanbire haiduna penjade. Asomna thoinu mana chak thonglinge piyai numa su halaklami. Kaisu hairamda chakhumda changluba aduda thoinu mana chak thonglambadu ubada piyai nu khon kalapna. Inamana tawbirisibu kaino? Karino ni piyai nu aina kaidorage? Inamada kanana chakhum changduna chak thongo haige? Kanana su haide. Ima paba pizaningbagi thonglibani. Aina nungtigi thong thaktuna pizarisida inamana awat apa sariba. Kaino ni piyai nu mari makhong samnadre nangi wado. Kari samnadrage? Inamana migi imung amagi chakhumda changduna kanana chak thonglage? Hai piyai nu wa ngangbadane munna khalaga ngang. Aina thonglibase aigi yum aigi khori nafam tafam. Aina purakliba insang ase hawna thongduna aikhoi punna thongduna chaminage khanduna lakpani. Adubu aikhoi sana ibemadi ningthau kolgi maja ibema siki tatpinina potphamda tan jaba thoktuna leiramle. Solaba ima amadi pabubu matam chana chak ising pijabidraba male. Aduna macha ningol ai lai kansidane amuktangdi mabukse pena pijaramge tawba. Inamagi wadasidi thangai sengna khatnaba hobagi wanine. Ase haiduna chongsinduna thoinubu phurei. Thoinu masu halaya banupi natabanina piyai nubu phutharei. Tanja aduda su lemba halakpani. Adubu chakhumda kolik chaibagi makhol adu khangta tarakpa aduda lembana. Ima imungdabu kana lege? Haima nasiga piyai nuga leibani. Ase haiduna ani adu chensilai. Macha amadi magi nupina san iroi sakai phunaramba aduda animak chingthoi. Lemba magi nupi piyai nubu chingthoktuna khupakna khangtha thai. Kaino taton? Mi ani khanaraga aingonda phuridi. Lemba kai sukhomde macheda onsinduna. Iche kaino tawrisibo? Iche gi lemba nangi nupisina tawribase ipadi thabak suba chatpanina khangamoi. Ngasise iche na harau harau ipamda aina purakpa nga siga hangam siga thongduna chaminagi khanduna lakpani. Adubu pabaga imagana mangolgi churita phamasida phamduna wakhal nungaita masa ison son kai leirambatuda aina imada hangbani. Adubu nangi nupisina nangi namangda khak afaba saba nang chakrakanda mana potphamda thoktuna tancha thokpa. Aduga ahalani asina numit yungdriba phawba chak pizadaba. Masibu karamba mafamda tawrungani. Imana phana tamlabasu imung ase kaihaningdabagi asawa pumba phajenduna iche chak thongba changbani. Adubu piyai nuna prap prap changlakpa aduda iche di thabak mateng pangba changlakliboi khanbani. Aduga ona tainabada tawramlibasini. Lemba wafam adu tabada mamada onsinduna. Ima wafam asi chumbra? Asangbi machanupada mapi ira chene yeng mamagi mawongduda lemba madi thamoi kairi. Mamit adu ngangna magi nupi piyai nugi manaktamna changi. Aina chatlingai nangna aigi ima pabubu asuk thina laknaba. Yawung inse yadabagi damakta aigi ima pabubu asuk thina otpa. Asi haiduna mamaya aduda onduna suglep leptana thajinle. Mataw aduda asangbina hai imagi lemba imaudo narani to o. Yo
Nangna nusidaba ima asina nangbu phuba matamda mamauni khanda nakhini haina khamtoklibase. Adubu pukchel pikpa nupi na hakti. Apokpa nama napa natte haiduna nusiba ngamde natra. Nang haujima khudaksida yum ase thadoktuna chatkho. Chatkige nakhoigi na yum mirang thangba kinthagadaurabasida ai leijaningdiye. Chatkige asi haiduna manakta leiramba kona do kaukhaiduna thokki. Magi nupigi mawong aduda lemba amuksu phudoigi tawi. Adubu mamana khamjille. Lemba imause chakhiba tare ni he. Ima chakrasanu khamuranu. Aikhoisu yum amagi mauni. Ma dawnadi aikhoi tawdi. Ichagi laibakse onthoknasu nungdam thina tamlamida. Ima yarise. Ado iche chakto loisilu. Aikhoi punna chaminadaba koire. Chathoasi iche. Lemba asi hairamduna thokre. Wakhaldadi mahak nungaizaba natte adubu uthokludana mama mapa amadi machena uthoklabadi nungaikiroi khanduna mahak uthoklamde. Asumna lemba ani shuba nupi piyainu khatnaduna mapamda chatkre tabada khul lekagi mi singdi miwa subada nungaijaba haibadu oikre. Asumna chahisu khara haujinkre lemba mahakti nupi haiba kanglubasi magi maphamda thajaba leikidre. Mapabirasu ahal matam oishalakpane taibang malem asibu thadoktuna chatkre. Ayuk aduda asangbi imagi lemba ima wa amadi hainingbani. Kariwano ima ichagi punsina luhongfam anirak soirabasu imana hainingbadi ipa ipugi ahumlaktadi soide haiba ama leibani. Napasu masukado uba phangda chatkre. Imadi isudo amuktang uraga sirabasu yani. Lemba mamagi waduda mahak ngahakti khanjai. Asum khantharubada awang khundongi thabak sufamda mabu tanajaba ichanbu khangning ningsinglai. Wakhaldasu ngasi ichanga unadoini. Aroiba wa amadi haidoknarage haina khankre. Asumna nungthalgi matamni ichan amadi lemba khulgi khongnang makhongda unarami. Ichan nangnasu hena khangibaduni. Aidi luhongfan anirak soirabani. Nangbu aigi nakta leirabada yumgi pabaga imagana kemta hairoidra. Talemba yumgi paba imadi macha aina munna khalaga thangkiba khongthangda ayetpa athingba amata pira oyi. Adudi ibani ngasi hekta jelase. Asunbi imaduna haiba wa amatangdi macha oinu boklubagi maningtadi thungankragi. Kaiwano talemba? O sidringai sidane masudo amuktang uhaugi. Asi haiduna lemba amadi ichansu chele. Asumna tha khara laiduna lemba amadi ichan luhongle. Mamau atombigi sebada asangbi mahaksu mabukning penba haibadu oizare. Lemba mahaksu adu mangai. Magi ahumlak subi nupi asibu hana hek thengna handeda khanduna warauzai. Adubu miyoibagi laibag asigi warini khanduna magi nupi ichal amadi mama asangbiga punna harau nungaina laiminarami. Taibang malembu sembiriba isor mana chanbiduna ichalgi khoiji khada nawa amasu mitamkre. Asum tauna tha pharaduna masunupi ama nupa amaga phaibok poktuna harau nungaina masuki kumhaida hana yumbalna tai charamdaba adusu niyom chumna leiduna chadanauda sandoktuna nungaina pankhirami.